Sinyakshingu Puran Thaba Maidena Taramna Ushiri, Zelensky Yaudrobanina Putinga Tramgi, Markta Kari Kari Wari Sanakhi haiba Khsnglane. Alaska da Pung Ani Hena, the Mina Satakiba, Alaska gi meeting Asida Putinna, Asumna Haina news media Kiamada, the Mina Punguna Rugli. Russiana Loxliba don't stack Amasun Lun Haks reason Aniase. Zelensky Hayu. Masi Russia the Kariguma Pigi Hairgadi Pistinase, Lucency, La Lucency Asini, Russiana Fundoribasi. Astagi Donald Trump na Paul Konda Zelensky da Mina Khsnglane, Adubo Zelensky na Yaraktere, P Bangamlo Haire. Don't stake Amasung Ataki Saruk, Lun Haks region, Anisidi Russiana 2022, the Mina Loxan Karabani. Region Aniasi Pulaga Donbass region Assembly. Crimea region 2014 the Mina Russiana Loxan Karabani. Kherson Amasung Zaporizhia region Ani Asishu Russiana the Mina Canton Tauribani. Adu Pistin Asida Kherson Amasung Zaporizhia region Ani Asidi Yaudi. Russiana Logi Haibest. Donald Trump so Alaska gi meeting a set out to the Yamna the Mina Harauna. Ukraine, Russia ceasefire. Tauna Hangani Haramlaga. Meeting a selo biga Pistin Matung. Ceasefire hierarchy. Karino have the mana Kaluri Basu Ira Lina the Mina Lucian by Yagado Boining Luba. Adubu Yarakta Haibitari Putin. Mamang the Russiana so the Mina Harkibale. No mid whom Nigi ceasefire proposal Nama Russiana Ukraine the Mina Kangan Bada. Ukraine reject or key hine. Pistin say Yanadana ceasefire Karigumata Rupata the Russia Gishu Mangja Krale. Madam the Karigino have the ground no may come the Balekrani. Russia gi lan mi singna Ukraine lom de hena the Mina Loxna ba honari basa ngamlaroi. Aduna Russia gi di Pistin tawtringai Ukraine gi lam Loxan ba ya ba Loxan lo basini. Hojik Loxali ba se Russia gi oiribani. Khara hena the Mina Loxan ba ngamlagadi Ukraine su wakanama poglani. Pistin jar pasu yari. Donald Trump na Cambodia, Thailand, Azerbaijan, Armenia. Atai mafam singdala lephan bangam labasu Ukraine Russia di pangamloi. Karigino have the Putin haiba Russia gi leader se Kogyamna Dumba Lingba leader ni. USA Russia haiba Lebani se Kanbasu Haifet Manaba Lebak Oibanaram Oiraga. Ukraine gi President Zelensky White House the Koraga. Donald Trump Sumagi Vice President JD Vance na Yamna Tina Admanangambagi Equina Mang the Ukraine ko. Admina Putin gi Matagari to Biaro Benapus Apuda to Biaroeba. Ukraine Russia gi lan ase. Donald Trump gi election campaign da su ngang laga the Mina lakibani. Mana President Wergadi lance Quigi Hapta Patana the Mina Lucian Gani Haina. Election Kare White House to the Mina Zelensky Kaurga. Vice President JD Vance Kamakweni sang the Mina Said ko. Nang na Maram Werga Subalanzao Pauba the Mina Tonga Dori Haina. Russiana Loxan Kibala Madudi Pitokro Lalo Shelasi Haiduna. Adubo Zelensky Yakide Ukraine gi Lamaset Amata Piro Haiduna. Ukraine gi Article 73 gi matungina karigumba Ukraine gi lam atopa leibak ta dumaina pithok khibagi madugi authority president gi khutalaiti pithok khibata argadi president phamtare election amuk to batabani Ukraine gi praja sing gi survey ma dumaina lobada haibidi Russia na loksal libal lam ase Russia da dumaina pithok raga la lotion ba ama natragana pida Russia ga lan songna ba ama Masigi survey as the Ukraine gi mioi ayamana Russia ga lan songna ge admaina hairaki 2014 Russia na Crimea loction khare officially Russia gi ni lokthoktra ga su Russia gi ni haiba khangna ba ngaktani asumna Donbass region asisu amuk pithok kharaga di tungda Russia na Ukraine gi atai region Kharkiv region lairi atai oigera ko asisu PU hairak pa yari asini aduna piro aina sikhang khanga leba Zelensky na Europe na su hairi Trump Putin Alaska da unaba asida leader ani asna Russiana auction kiba lam ase Russiana oiba haibisida yana kibi yai haiduna lan makha sathagi gani lebroi European Union su Ukraine gi security gi package asoba ma damaina pigadori masida paisa mateng pangba khulai mateng pangba joint defense zori Russia gi mathakta su pressure ma create tawna ba damaina honagadori lan se kasalakani takpani mi hena makhata na hatkini sian khigani asini Alaska da tawkiba meeting adu da su dilamata tawnadi haiba ikoina khanglabo wapang aktani Putin amasung Trump unaraba matung press briefing tawre adubo paumi journalist singda wahang hangbagi matamadaina pikhidi Putin na nganglaba matung Donald Trump na nganglaga Alaska meeting ase adum losin khare Donald Trump gi di Alaska meeting asida karigumba kana bakhara adubaina phangada khalubani peace prize lady dani sininosi adubo Putin na Trump gi maithong nokani haiba phawrmaina kahonki Next time in Moscow, haida magado maina loishanki. Meeting tawingai dasu Ukraine Russia kamna belep kidi haide. Ukraine na drone nimpuga taruk admaina kapslak pada Russia na drone
humpu adumaina kapslaki hairi handaki Alaska meeting asida Putin na winner oire hairi basi karigino isinau singaina sunum tabiramgani karigino haibda ani subalanjau gi matung USSR tongana adumaina tahle 1991 the USSR amukaire GI tagi adumaina lokthue G7 adumaina semle 2014 the Crimea region loksan bagi Europe amasung USA na sanction mayamama Russia gi mathakta adumaina thamjan bire Putin phagadabani haiduna adumaina laukthokhiba phau adumaina leirabani aduna hujikti lana se lotion bangamdrabani na Putin invite tawre kaure wari sana se haiduna Ukraine ju yahondre Europe ki leibak amatasu yahondana USA amasung Russia khak unare masina tai Russia gi Putin gi value wangi Russia tongan inthokpa ngamde haibisi Donald Trump na hairiba sina Putin na ceasefire ase yaragadi Russia da thamba USA gi sanction loina lokthokani hairi adubo meeting asida Putin gi su apamba phongdoklami mafam ase piu Donbas region ase la lotion se haina yadabadi masu tawdiba madu yaragadi ceasefire tawsi la lotion si peace oina laisi asini Date 18 ngasi nungdang oirani aikhoi gi matamdadi Zelensky White House ta rumaina kauri amuk sainaba themdoini yadragana dhap tawdoini adubu mangjounana Donald Trump na su akanba wa hairai Ukraine na Crimea amohana option gi haibigi wakana do thado o Russia gi ohen kharo asini amasung Zelensky na Donbas region ase piroi adu tawroi hairagadi lanse pakleploi USA gi su Ukraine na mining tawnaba jumaina honari base pak tawba yaroidoini asumna Ukraine asum ningai taw leiragadi Ukraine NATO youhanloi hairi masida Europe ki lebak NATO yauriba United Kingdom lady France lady Germany lady mokoina di kariyamta adumaina phongdorok palaitri asi harga puran thaba maitina kaina na baya thangni jari kangle pa imana yaifare efeminersi